ꯏꯃꯥ ꯍꯥꯎ ꯏꯁꯇꯦꯁꯟ ꯂꯩꯔꯤꯕꯣ ꯏꯃꯥ ꯍꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯦ ꯁꯣꯛꯄꯟ ꯀꯅꯥ ꯀꯅꯥꯅꯣ ꯌꯥꯎꯔꯤꯗꯨꯕꯣ ꯅꯨꯄꯥ 4 ꯑꯃ ꯁꯤꯅ ꯐꯪꯉꯦ ꯑꯥ ꯅꯨꯄꯤ 5 ꯑꯃ ꯍꯤꯡꯅ ꯃꯥꯡꯈ꯭ꯔꯦ ꯑꯥ ꯑꯗꯒꯤ ꯀꯥꯔꯣꯡꯒꯤ ꯗꯨꯀꯥꯟ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯉꯥꯏꯍꯧꯔꯦ ꯅꯨꯄꯥ 4 ꯁꯤꯔꯤꯁꯦ ꯀꯅꯥ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯅꯪ ꯈꯪꯒꯗ꯭ꯔ ꯀꯦꯁꯣ ꯀꯧꯕ ꯑꯃ ꯕꯥꯔꯦꯜ ꯀꯧꯕ ꯑꯃ ꯑꯅꯤ ꯑꯃꯗꯤ ꯃꯁꯛ ꯈꯪꯗꯦ ꯑꯩ ꯃꯣꯏꯅꯁꯨ ꯈꯪꯗ꯭ꯔꯦ ꯅꯨꯄꯤ ꯀꯌꯥꯅ ꯍꯤꯡꯅ ꯄꯨꯈꯤꯕ 3 ꯅꯨꯄꯤ 3ꯇꯣ ꯑꯥ ꯔꯥꯅꯤ ꯑꯅ ꯃꯆꯤꯟꯗꯒꯤ ꯍꯣꯇꯦꯜ ꯐꯝꯕꯗꯣ ꯑꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ 2 ꯃꯁꯨ 3 ꯃꯥꯒ ꯔꯥꯅꯤꯒ ꯃꯣꯏ 3 ꯃꯣꯏ ꯃꯣꯏꯁꯦ ꯁꯤꯗ꯭ꯔꯦꯕ ꯃꯣꯏꯁꯦ ꯂꯣꯟꯁꯇ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯁ ꯕꯦꯔꯥꯅꯤ ꯇꯧꯔꯤꯁꯦ ꯏꯃꯥ ꯍꯣꯏ ꯌꯨꯝꯗ ꯂꯩ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯉꯥꯏꯍꯧꯔꯦ ꯒꯥꯔꯤ 2 ꯑꯃ ꯆꯥꯛꯈ꯭ꯔꯦ ꯇꯥꯃꯣ ꯃꯥꯏ ꯔꯟꯖꯤꯠꯇꯤ ꯒꯥꯔꯤ ꯇꯥꯃꯣ ꯔꯟꯖꯤꯠ ꯂꯩꯌꯦ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨꯁꯨ ꯆꯥꯛꯈ꯭ꯔꯦ ꯃꯣꯏꯒꯤ ꯍꯔꯤꯅꯒꯔ ꯌꯨꯝꯁꯨ ꯆꯥꯛꯈ꯭ꯔꯦ CRPF ꯑꯍꯦꯟꯕ ꯆꯪꯁꯤꯜꯂꯛꯄ꯭ꯔꯣ ꯆꯪꯁꯤꯟꯕ ꯍꯥꯏꯁꯦ ꯏꯕꯨꯡꯉꯣ ꯍꯦꯛꯇꯅꯦ CRPF ꯕꯡꯀꯔ 2ꯅꯦꯕ ꯂꯩꯔꯤꯗꯣ ꯈꯪꯕ꯭ꯔꯥ ꯑꯥ CRPF ꯕꯡꯀꯔ 2ꯁꯦ ꯃꯣꯏ ꯑꯣꯇꯣꯗꯒꯤ ꯐꯟ ꯆꯣꯡꯊꯣꯔꯒ ꯍꯦꯛꯇ ꯔꯥꯎꯟ ꯀꯣꯏꯁꯟ ꯊꯝꯕ ꯃꯣꯏꯁꯦ ꯑꯣ CRPF ꯁꯤꯡꯁꯦ ꯀꯣꯏꯁꯜꯂ ꯊꯝꯃꯦꯗꯅ ꯑꯥ ꯑꯗꯨꯒ ꯃꯣꯏ ꯀꯨꯟꯊ꯭ꯔꯥꯁꯤꯅꯅꯦ ꯄꯔꯦꯡꯅ ꯂꯦꯞꯄꯒ ꯀꯥꯔꯣꯡꯁꯦ ꯍꯦꯛꯇ ꯄꯗꯥ ꯃꯃꯥꯏ ꯑꯣꯟꯁꯤꯟ ꯑꯋꯥꯡ ꯑꯣꯟꯕ ꯒ꯭ꯔꯨꯞꯇꯨꯅ ꯑꯋꯥꯡꯂꯣꯝꯗ ꯀꯥꯞꯄ ꯃꯈꯥ ꯑꯣꯟꯕ ꯀꯥꯡꯕꯨꯅ ꯃꯈꯥ ꯔꯣꯝꯗ ꯀꯥꯞꯄ ꯑꯗꯨꯅꯤ ꯑꯗꯨꯗꯤ ꯃꯩꯁꯦ ꯂꯣꯏ ꯆꯥꯛꯊꯣꯛꯄꯅꯦꯕ ꯑꯗꯩ CRPF ꯃꯣꯏ ꯍꯥꯠꯄ ꯍꯥꯎꯅ ꯃꯤꯇꯩ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯏꯃꯥ ꯍꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯣꯏ ꯄꯨꯊꯣꯛꯅꯕ ꯀꯔꯤꯝ ꯍꯣꯠꯅꯗꯦ ꯀꯅꯥꯅ ꯄꯨꯊꯣꯛꯇꯣꯏꯕ ꯖꯤꯔꯤꯔꯣꯝꯗ ꯊꯩꯗꯣꯛꯄꯒꯤ ꯋꯥꯔꯤ ꯀꯔꯤꯝ ꯂꯩꯇꯕ꯭ꯔꯕ ꯋꯥꯔꯤ ꯁꯥꯟꯅꯐꯝ ꯈꯪꯗꯦ ꯃꯤ ꯊꯤꯕꯒ ꯄꯣꯠ ꯆꯩ ꯃꯤ ꯁꯤꯕ ꯊꯤꯕꯒ ꯑꯥ ꯇꯧꯅꯔꯤ ꯀꯅꯥ ꯀꯅꯥ ꯀꯔꯤ ꯀꯔꯤ ꯈꯟꯅꯔꯤꯅꯣ ꯈꯪꯗꯦ ꯄꯨꯂꯤꯁꯁꯨ ꯂꯩꯇꯦ ꯒꯤꯁꯨ ꯂꯩꯇꯦ ꯑꯃꯅꯤ ꯂꯩꯔꯦ ꯀꯩꯗꯧꯗꯧꯕ ꯕꯤꯔꯝꯃꯣ ꯂꯩꯕ꯭ꯔꯣ ꯑꯗꯨꯗ ꯕꯤꯔꯝꯃꯣꯗꯤ ꯀꯗꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯤ ꯁꯤꯕ ꯄꯨꯕꯒꯤ ꯃꯄꯥꯟ ꯂꯝꯗ ꯃꯌꯥꯝ ꯊꯣꯛꯅꯈꯔꯤ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯑꯩ ꯄꯥꯎ ꯂꯧ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯒ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯔꯛꯀꯦ